ꯌꯨꯝꯊꯪꯅꯔꯤꯕ ꯃꯥꯏꯟꯃꯥꯔ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯂꯥꯜꯍꯧꯂꯨ ꯄꯤꯗꯤꯑꯦꯐ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯈꯨꯠ ꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯂꯦꯞꯇ꯭ꯔꯤ ꯉꯁꯤꯁꯨ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯁ꯭ꯇꯦꯠ ꯑꯁꯤ ꯌꯥꯡꯈꯩ ꯑꯣꯏꯔꯤꯕ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯒ ꯇꯥꯏꯅꯕ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 81ꯒꯤ ꯃꯅꯥꯛ ꯅꯛꯅ ꯃꯥꯏꯟꯃꯥꯔꯔꯣꯝ ꯊꯪꯕ ꯁꯔꯨꯛꯇ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯁꯨꯔꯤꯕ BRTFꯀꯤ ꯁꯤꯟꯃꯤꯁꯤꯡ ꯉꯔꯥꯡꯗꯒꯤ ꯊꯕꯛ ꯁꯨꯕ ꯂꯦꯞꯈꯤꯕ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨ ꯂꯩꯕ ꯀꯤꯕꯗꯒꯤ ꯉꯁꯤ ꯃꯣꯔꯦꯗ ꯂꯥꯟꯖꯦꯟꯅꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯒꯤ ꯃꯤꯑꯣꯏꯁꯤꯡ ꯍꯧꯖꯤꯛ ꯃꯤꯄꯥꯏꯅꯕ ꯄꯣꯛꯅꯕ ꯂꯦꯞꯇ꯭ꯔꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯀꯔꯤ ꯊꯣꯛꯂꯒꯗꯤ ꯍꯥꯏꯕ ꯈꯨꯟꯖꯥꯁꯤꯡꯅ ꯇꯝꯕ ꯉꯝꯗꯅ ꯂꯩꯔꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯤꯄꯥꯏꯅꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯐꯝ ꯑꯗꯨꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯉꯥꯛ ꯁꯦꯜꯍꯟꯗꯨꯅ ꯊꯝꯂꯤ ꯍꯥꯏꯔꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:30 ꯐꯥꯎꯕ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯔꯦ ꯁꯕ ꯗꯤꯕꯤꯖꯟ ꯀꯣꯟꯕ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯒꯤ ꯕꯣꯔꯗꯔ ꯄꯤꯂꯔ ꯅꯝꯕꯔ 81ꯒꯤ ꯃꯅꯥꯛ ꯑꯣꯏꯔꯤꯕ ꯃꯥꯏꯟꯃꯥꯔꯔꯣꯝ ꯊꯪꯕꯗ ꯂꯩꯕ ꯃꯥꯏꯟꯃꯥꯔꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯇꯥꯜꯂꯤꯕ PDFꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯂꯩꯕ ꯀꯦꯝꯞ ꯑꯃꯗ ꯃꯥꯏꯟꯃꯥꯔ ꯑꯥꯔꯃꯤꯅ ꯄꯨꯡ 1.5 ꯆꯨꯞꯅ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯥꯏꯟꯃꯥꯔ ꯑꯥꯔꯃꯤꯅ ꯕꯣꯝ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯈꯤꯕ ꯑꯗꯨꯒꯤ ꯑꯍꯧꯕ ꯃꯈꯣꯜꯁꯤꯡ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯇꯥꯕ ꯐꯪꯅꯈꯤ ꯂꯣꯏꯅꯅ PDFꯀꯤ ꯀꯦꯝꯞ ꯑꯃ ꯃꯩ ꯆꯥꯛꯄꯒ ꯂꯣꯏꯅꯅ ꯃꯩꯈꯨ ꯀꯥꯔꯛꯄꯁꯨ ꯈꯨꯟꯖꯥꯁꯤꯡꯅ ꯎꯕ ꯐꯪꯈꯤ ꯍꯥꯏꯔꯤ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯒꯤ ꯑꯀꯣꯏꯕꯗ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯃꯥꯟꯗꯣ ꯌꯨꯅꯤꯠꯀꯤ ꯀꯥꯡꯕꯨꯁꯨ ꯃꯥꯏꯟꯃꯥꯔꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯥꯕ ꯑꯃꯁꯨꯡ ꯃꯩ ꯆꯥꯛꯄ ꯑꯗꯨ ꯎꯕ ꯐꯪꯈꯤ ꯂꯣꯏꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯨ ꯂꯧꯈꯠꯂꯤ ꯍꯥꯏꯔꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯥꯏꯟꯃꯥꯔ ꯑꯥꯔꯃꯤ ꯑꯃꯁꯨꯡ PDF ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯁꯨꯡ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯐꯪꯕ ꯉꯝꯗ꯭ꯔꯤ